Hello ma'am, good morning ma'am. Tumuhugalaga tanmadi haina kanade ko. Ngasi tumuhugalagpada ngasi nungsa saramdre. Kaya tawre nungthi mangya ba ngasi sahuma. Aduduki adi aise wakan ga dumura nungai ba ngasi jam saroidra kana. Tambangam de ngale ga mangmang sadorako sudatra. Nusa sabase haksaanga sondei daigidi ipatka patharaga isa jam nungaiteba ado ngasigi aigi vlog se adum morning dagi haure morning dagi adum mathang kai tauba ngasi nimisiga kai tauge habado kai suge habado anum meyam da share torake ko ado ngasi se akhoi da siga napi sengam ya ba ko ina hogalakoda do aina pan ta hui pan do tana jeng se haiba kangbra pan do tabra ina jeng se ne mi gi di pan tana ba haure ba ko pan sum jam na di ta de dum ta di haiba ko do akhoi gi si ne budi khra thing ya ba mingon de gi tha gi ba da do ga su ina ne ta la ga jeng na loire pan budi lei pan jana ba lei ba pan jana ba lei su ne aina ne hoi gi isa gi pan taning ba do pan ga ta la ga pan ga makha ga pan ya na ga le ba wa khanu ngai ba ni ya no ko alu hai ba pan hai ba ya ngai ba ni ba do dana di hai ba ta hi re pan je heng wai poinu gi tu ga oi tan se pan bi ma khatang jing se hai ba ta bra jing se na ado yeng ba ta si ko yeng ura si nim jenga lage matang ko nang labo pan tan ba laki ni pa se dreng ma ye si uniform se tabak su gi uniform ni mai ba thini na doi ni afai jot ka sileng ma daga ha ga la ga pan ga se ek ta taram ga da ga man ro mo ga di ai se acting ni ne nang ide body language na khangali re ngonda ama tang yang si ang khatang only one pami kha phajabam je mu ba okay sima tarani je madaba taramuko tamare marang ka thagole lora eh tai tu hi oh my god tai ha kami nang khantai tai be man tai man taroi ne ei thawai je le jaw hun da bani ba kai pan mu hutte khatsa ida ba tala ate da won kamu nabra panani panjana pan golu hob kai ni na kajung taw ba pa sa wa da wa ni wali ne ponu de tan thak ni pan hi ni ba so lo thok lo ga pa jan mo jing ni ku lo si ta lo na jawi do pan je wa li Hindi shoy kare na. kai se khre gi pan Pan so ne pi tu. Akhoi pan ji wa li ba tan ga da. to bo to se ra ti Lo ta mai ta ura ni akhoi pan. kai pan kaha hai pan Tali. Ai ni an ta na. Adu ki lo ta hap chalo ni da sa ja ni. Do. Pan ku ta di pi le da. Adu hum de le ba do nam salam da. Ko hon ngani hum ba. Nung ta ni ne. aga chi Pan ne lo ta ga da ki no sia.
ꯄꯥꯟꯗꯣ ꯂꯨꯞꯂꯒ ꯄꯥꯡ ꯀꯩꯅꯣ ꯑꯣꯟꯈ꯭ꯔꯕ ꯈꯪꯗꯦ ꯇꯧꯔꯤ ꯊꯤꯜꯂꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯝꯕꯤ ꯑꯣꯟꯈ꯭ꯔꯕ ꯈꯪꯗꯦ ꯂꯣꯏ ꯂꯣ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯄꯥꯟ ꯊꯣꯛꯂꯛꯇ ꯂꯣꯇꯥ ꯊꯣꯛꯂꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯂꯛꯇ ꯃꯥꯡꯉꯦ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦ ꯇꯧꯔꯤꯗꯣ ꯃꯌꯥꯝꯗꯨ ꯁꯦ ꯄꯥꯟꯅꯦꯅ ꯇꯥꯔꯤꯗ ꯍꯧꯖꯤꯛ ꯁꯦ ꯁꯨꯛꯇ ꯆꯥꯎꯔꯤ ꯄꯥꯟꯅꯦꯅ ꯋꯥꯠꯂꯤꯒꯤ ꯄꯥꯟꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯇꯥꯟꯕꯒꯤ ꯄꯥꯟ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯋꯥꯠꯂꯤ ꯇꯥꯗꯦ ꯁꯨꯃꯥꯏꯅ ꯂꯣꯇꯥ ꯈꯔ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯏꯄꯥꯟ ꯇꯥꯟꯅꯗꯦ ꯍꯥꯏꯌꯦꯕ ꯍꯟꯗꯛꯁꯦ ꯈꯪꯗꯦꯗ ꯀꯣꯛꯀ ꯁꯥꯏꯗ ꯄ꯭ꯔꯣꯆꯥꯖꯥꯅꯤꯅꯦ ꯅꯪ ꯂꯪꯊꯣꯛꯑꯃꯁꯤ ꯀꯥꯏꯅꯦ ꯃꯁꯤ ꯄꯨꯔꯥ ꯃꯁꯤ ꯀꯩꯅꯣ ꯌꯥꯎꯗꯕ ꯃꯤꯅꯤꯁꯦ ꯀꯔꯣꯔꯄꯇꯤꯒꯤ ꯇꯥꯏꯞꯇ ꯃꯥꯁꯦ ꯂꯪꯊꯣꯛꯑꯃꯁꯤ ꯀꯥꯏꯅ ꯃꯤꯅ ꯆꯔꯥ ꯈꯪꯅꯅꯕ ꯍꯥꯏꯅ ꯅꯣꯡꯃ ꯍꯤꯟꯖꯥꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯟꯅꯒꯗꯧꯏ ꯃꯥꯅ ꯁꯤ ꯄꯥꯟꯁꯤꯕꯨ ꯂꯪꯊꯣꯛꯑꯃꯁꯤ ꯀꯥꯏꯅ ꯀꯩꯅꯣꯗ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯕꯨ ꯆꯥꯗꯣꯏꯃꯤꯅ ꯕꯤꯠꯀ ꯇꯦꯛꯈ꯭ꯔꯦꯗ ꯑꯩ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦ ꯇꯨ ꯑꯩꯈꯣꯏ ꯁꯤꯒ ꯀꯥꯡꯊꯛ ꯁꯥꯔꯦꯀꯣ ꯁꯤꯒ ꯀꯥꯡꯊꯛ ꯁꯥꯔꯒ ꯑꯩꯒꯤ ꯖꯅꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯊꯥꯔꯦ ꯑꯁꯤꯗ ꯑꯣꯏꯅ ꯊꯥꯡꯒꯠꯂꯦ ꯑꯁꯤ ꯑꯣꯏꯔꯗꯤ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯊꯨꯝꯃꯔꯣꯏ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗ ꯑꯩꯅ ꯑꯁꯤꯒꯩꯁꯤꯒ ꯗꯥꯈꯣꯕ ꯑꯩꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒ ꯁꯨꯃꯥꯏꯅ ꯀꯥꯡꯊꯛ ꯁꯥꯔꯦꯕꯀꯣ ꯀꯥꯡꯊꯛ ꯁꯥꯔꯒ ꯑꯗꯨꯒ ꯁꯤ ꯊꯥꯡꯒꯠꯂꯦ ꯑꯁꯤꯁꯦ ꯁꯣꯟꯗ ꯂꯩꯕ ꯖꯦꯅꯝ ꯇꯤꯟꯗ ꯃꯅꯨꯡꯗ ꯆꯥꯎꯅ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯣ ꯉꯔꯥꯡ ꯊꯥꯕ ꯍꯧꯔꯦ ꯁꯤ ꯀꯥꯡꯊꯛ ꯁꯥꯕꯗꯨꯒꯤꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯊꯕꯛꯀ ꯆꯤꯟꯕꯗꯨꯒꯅꯦ ꯊꯕꯛꯇꯣ ꯀꯟꯕꯗꯨꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯅꯝꯕꯒ ꯁꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯉꯥ ꯀꯥꯔꯇꯨꯟꯁꯤꯃ ꯂꯧꯔꯛꯑꯒ ꯁꯤꯁꯤꯃ ꯁꯤꯖꯟ ꯊꯥꯔꯦ ꯀꯣ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯊꯥꯕꯅꯦ ꯑꯗꯣ ꯁꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯁꯤꯁꯨ ꯊꯥꯡꯒꯠꯇꯅ ꯀꯜꯍꯧꯕꯅꯦꯕ ꯁꯤꯁꯨ ꯖꯦꯅꯝꯁꯦ ꯐꯖꯔꯦ ꯁꯤꯗꯤꯀꯣ ꯂꯧ ꯑꯗꯨꯃꯥꯏꯅꯒ ꯐꯖꯔꯦ ꯑꯗꯨꯅꯦ ꯁꯤꯁꯨ ꯂꯣꯏ ꯐꯖꯔꯛꯑꯅꯤꯀꯣ ꯁꯤꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯁꯦ ꯃꯅꯥꯁꯦ ꯀꯨꯠꯄꯤꯗꯅ ꯃꯊꯪꯗꯗꯤ ꯃꯅꯥꯁꯦ ꯐꯖꯍꯜꯂꯛꯑꯒꯦ ꯃꯅꯥꯁꯦ ꯄꯥꯛꯂꯛꯑꯅꯤ ꯃꯊꯪꯗꯀꯣ ꯁꯦꯝꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯅꯤꯁꯦ ꯌꯦꯡꯉꯨ ꯍꯦꯔꯣꯅꯤ ꯅꯨꯅꯣ ꯀꯣꯏꯔꯨꯕꯗꯩ ꯍꯜꯂꯛꯏꯅꯤ ꯑꯣ ꯅꯨꯅꯣ ꯃꯆꯥ ꯑꯣ ꯃꯆꯥ ꯂꯥꯛꯏꯔꯣ ꯃꯆꯥ ꯄꯨꯜꯂꯝꯗꯥꯏꯒꯤ ꯌꯦꯡꯉꯨꯗꯨ ꯑꯥꯗ ꯄꯨꯟꯗꯤ ꯇꯧꯔꯤ ꯌꯥꯝ ꯆꯥꯏ ꯃꯌꯥꯝ ꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯔꯣꯏꯒꯦ ꯀꯩꯗꯧꯏꯕ ꯄꯄꯥꯅ ꯄꯨꯟꯗꯣꯔꯕꯣ ꯅꯪ ꯅꯨꯅꯨ ꯑꯣ ꯅꯨꯅꯨ ꯄꯄꯥꯅ ꯄꯨꯟꯗꯣꯔꯕꯣ ꯅꯪꯉꯣꯟꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯃꯃꯥꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯄꯥꯅ ꯄꯨꯟꯗꯦ ꯇꯧꯔꯤꯔꯣ ꯃꯤ ꯑꯉꯥꯡꯗ ꯄꯄꯥꯅ ꯄꯨꯟꯒꯦ ꯍꯥꯏꯕ ꯃꯤ ꯃꯆꯥꯗ ꯄꯄꯥꯅ ꯄꯨꯟꯒꯦ ꯍꯥꯏꯕ ꯄꯄꯥꯅ ꯂꯥꯛꯑꯣꯏꯅꯦ ꯆꯪꯁꯤ ꯇꯠꯇ꯭ꯔꯣ ꯂꯥꯛ ꯃꯃꯥ ꯃꯅꯥꯛꯇ ꯂꯥꯛ ꯁꯤ ꯂꯥꯎ ꯆꯦꯜꯂꯒ ꯃꯥ ꯆꯤꯌꯥꯔꯗ ꯀꯥꯈꯠꯂꯤꯁꯦ ꯎꯔꯕ ꯆꯦꯜꯂꯒ ꯆꯤꯌꯥꯔꯗ ꯀꯥꯈꯠꯂꯒ ꯃꯥ ꯐꯝꯃꯤꯕ ꯃꯥ ꯈꯪꯉꯤꯕ ꯃꯥ ꯄꯨꯟꯕꯒꯤꯅꯦ ꯀꯧꯏꯅꯦꯅ ꯐꯥꯕꯒꯤ ꯑꯦꯛꯗꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯐꯥꯕꯗꯤ ꯑꯩꯈꯣই ꯄꯨꯟꯕꯒꯤꯁꯦ ꯃꯥ ꯎꯔꯕ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯃꯥ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯁꯅꯥꯅꯨ ꯃꯆꯥꯅꯨ ꯅꯨꯅꯨ ꯄꯨꯜꯂꯦꯅꯦ ꯄꯨꯟꯕꯤꯈꯔꯦꯅꯦ ꯑꯉꯥꯡꯁꯦ ꯄꯨꯟꯕꯤꯈꯔꯦꯅꯦ ꯄꯄꯥꯁꯦ ꯀꯤꯕꯗ ꯄꯄꯥꯁꯦ ꯌꯦꯡꯕꯗ ꯃꯊꯤ ꯃꯃꯣꯏ ꯆꯤꯠꯂꯦ ꯃꯥ ꯃꯌꯥꯝꯗꯨ ꯁꯤꯒ ꯂꯐꯣꯏ ꯈꯔ ꯂꯩꯔꯦ ꯂꯐꯣꯏ ꯀꯥꯁꯀꯣꯂꯥ ꯍꯩꯖꯥꯡ ꯆꯥꯕꯤ ꯂꯐꯣꯏꯗꯨꯅꯤꯀꯣ ꯁꯤꯒꯤ ꯂꯐꯣꯏꯁꯦ ꯃꯄꯨꯡ ꯐꯥꯗꯉꯩꯒꯤ ꯁꯣꯔꯤ ꯑꯅꯤꯅꯦꯕ ꯃꯄꯨꯡ ꯐꯥꯗꯉꯩꯒꯤꯅꯦ ꯄꯥꯝꯕꯤꯗꯣ ꯀꯪꯕ ꯑꯗꯨꯗꯣ ꯁꯤꯁꯦ ꯄꯥꯝꯃꯨꯗ꯭ꯔ ꯌꯦꯡꯉꯨꯁꯦ ꯃꯤꯅꯁꯨ ꯂꯩꯅꯤꯡꯉꯣꯏꯗꯣꯔꯤ ꯌꯥꯕ ꯄꯣꯠꯁꯤ ꯃꯤꯅꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯂꯐꯣꯏꯁꯦ ꯃꯄꯨꯡ ꯐꯥꯗꯕꯅꯤꯅ ꯂꯩꯅꯤꯡꯉꯣꯏꯕꯀꯣ ꯍꯥꯎꯕꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯎꯗꯤꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯎꯋꯤ ꯅꯧꯔꯁꯨꯅꯦ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯂꯤꯗ꯭ꯔꯕꯅꯤꯅ ꯅꯧꯔꯕꯅꯤꯅ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯈꯋꯥꯏꯗꯤ ꯉꯥꯜꯂ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯤꯁꯦ ꯅꯪ ꯌꯥꯝ ꯍꯩꯕ꯭ꯔꯣ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯂꯧꯊꯣꯛꯎꯔꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯛ ꯂꯥꯎ ꯀꯥꯞꯄ ꯗꯦꯡ ꯊꯣꯛꯈꯣꯅꯦ
ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯃꯤꯅꯤ ꯈꯪꯗ꯭ꯔꯅ ꯑꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯀꯦꯃꯦꯔꯥ ꯅꯝꯃꯛꯇꯣꯏꯅꯣ ꯈꯪꯕ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯀꯥꯏꯅ ꯁꯦꯁ ꯑꯁꯤꯗꯒꯤ ꯄꯥꯝꯕꯤꯁꯦ ꯑꯁꯤ ꯄꯥꯝꯕꯤꯁꯦ ꯁꯨꯡꯄꯥꯟ ꯄꯥꯟꯗꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯈꯤꯕꯅꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯕ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯄꯥꯟꯒꯟꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄꯥꯝꯕꯤꯁꯦ ꯋꯥꯡꯉꯦ ꯁꯤ ꯁꯣꯔꯥ ꯂꯦꯟꯖꯧꯈꯤꯗꯣꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯒꯁꯦ ꯂꯥꯟꯈꯔꯦ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯄꯥꯟꯖꯥꯃꯤꯁꯦ ꯄꯥꯟꯗ꯭ꯔꯦ ꯃꯥ ꯁꯥꯎꯒꯠꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯊꯥꯈꯤꯕ ꯄꯥꯟꯖꯥꯃꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯄꯥꯟꯗ꯭ꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ ꯑꯣꯏ ꯑꯗꯣ ꯑꯩꯅ ꯏꯃꯣꯟꯗ ꯈꯜꯂꯤꯕ ꯅꯪꯅ ꯊꯥꯕ ꯄꯣꯠꯁꯦ ꯄꯥꯟꯒꯟꯗꯕꯅꯤ ꯍꯥꯏꯅ ꯇꯧꯕꯩꯗꯤ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯆꯍꯤ ꯑꯃꯅꯤꯁꯦ ꯄꯥꯟꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯁꯦꯡꯕ ꯑꯩꯌꯥ ꯐꯨꯔꯤ ꯂꯤꯂꯝꯗ꯭ꯔꯦꯅꯦ ꯐꯨꯔꯤ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯗꯥ ꯃꯉꯛꯁꯤꯗꯪ ꯎꯠꯀꯦ ꯃꯈꯥꯒ ꯎꯠꯂꯣꯏꯒꯦ ꯑꯝꯇꯒ ꯀꯥꯏ ꯆꯠꯂꯦ ꯃꯥ ꯐꯨꯔꯤ ꯆꯍꯤꯁꯦ ꯄꯥꯟꯗ꯭ꯔꯕ ꯑꯣ ꯑꯩꯅ ꯃꯥꯕꯨ ꯗꯤꯂꯦꯠ ꯇꯧꯋꯦ ꯍꯥꯏ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯔꯥ ꯁꯤꯅꯤ ꯅꯪ ꯋꯥꯏ ꯇꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯑꯩ ꯁꯤꯗꯣꯔꯦ ꯁꯥꯕꯅ ꯈꯨꯠꯁꯥ ꯑꯃ ꯉꯁꯥꯏꯉꯩꯗ ꯇꯩꯗ꯭ꯔꯒ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂ ꯇꯩꯗꯣ ꯀꯩꯒꯤ ꯑꯩꯅꯅꯦ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯊꯤ ꯐꯪꯗꯣꯔꯤ ꯍꯥꯏꯗꯅ ꯈꯜꯂꯝꯕ ꯍꯥꯏꯗꯤ ꯁꯥꯔꯔꯣꯏ ꯀꯥꯏꯅ ꯗꯥꯔꯤꯁꯦ ꯂꯣꯏꯔꯦ ꯗꯥꯔꯤꯁꯦ ꯑꯗꯨꯝ ꯑꯣꯕꯁꯇꯥ ꯌꯥꯎꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯂꯣꯏꯔꯦꯕ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯇꯩꯅꯤ ꯑꯗꯒꯤꯗꯤꯅꯦ ꯑꯗꯨꯁꯦ ꯇꯤꯡꯀꯨꯞ ꯁꯧꯒꯠꯂꯤ ꯃꯌꯥꯝꯁꯦ ꯑꯁꯤꯁꯤꯅ ꯇꯩꯔꯁꯨ ꯀꯥꯟꯅꯗꯦꯁꯦ ꯇꯩꯕꯨꯗꯤ ꯇꯩꯔꯝꯃꯤꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯇꯧꯔꯛꯑꯅꯦꯕ ꯁꯧꯒꯠꯂꯛꯑꯅꯤ ꯑꯗꯣ ꯀꯩꯅꯣ ꯗꯤꯗꯤ ꯄꯥꯎꯗꯔ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛ ꯍꯥꯞꯄꯗꯣ ꯑꯗꯨ ꯗꯤꯗꯤ ꯄꯥꯎꯗꯔꯗꯣ ꯍꯥꯞꯀꯗꯕꯅꯤꯅ ꯇꯩꯔꯁꯨ ꯌꯥꯗꯕꯁꯦ ꯗꯤꯗꯤ ꯄꯥꯎꯗꯔꯗ ꯏꯁꯤꯡꯗ ꯅꯩꯔꯦꯗꯅ ꯑꯗꯨꯁꯨ ꯀꯥꯟꯅꯗꯦꯗ ꯀꯥꯟꯅꯕꯅꯤ ꯇꯤꯡꯀꯨꯞ ꯂꯣꯏ ꯊꯣꯛꯂꯛꯄꯅꯤ ꯑꯩ ꯇꯜꯂꯦ ꯍꯥꯏꯁꯤꯅꯦ ꯕꯣꯏ ꯇꯜꯂꯦ ꯁꯤꯁꯨ ꯄꯀꯥ ꯀꯟꯗꯁꯤꯗ ꯇꯜꯂꯦꯕꯣ ꯃꯇꯦꯛ ꯁꯦꯡꯅꯗꯔꯛꯄꯗ ꯀꯌꯥꯝ ꯋꯥꯗꯒꯦ ꯈꯪꯕ꯭ꯔꯥ ꯇꯩꯔꯨ ꯅꯣꯏ ꯐꯛꯂꯥꯡꯒꯁꯦ ꯂꯣꯏ ꯅꯤꯡꯈꯥꯏꯔꯅꯤ ꯐꯛꯂꯥꯡꯒꯁꯦ ꯌꯦꯡꯒꯠ ꯐꯛꯂꯥꯡꯁꯦ ꯁꯤ ꯅꯥꯟꯅ ꯐꯖꯔꯨꯗ꯭ꯔꯥ ꯑꯩꯅ ꯅꯤꯡꯊꯝꯊꯥꯒꯤꯗꯨꯒ ꯂꯩꯉꯣꯏꯒ ꯂꯩꯕꯥꯛꯀ ꯁꯟꯊꯤꯒ ꯇꯧꯔꯒ ꯁꯤ ꯅꯥꯟ ꯇꯩꯈꯤꯕꯅꯦꯕ ꯐꯅ ꯑꯗꯨꯝ ꯐꯖꯩꯅꯦ ꯀꯩꯅꯣ ꯋꯥꯜꯄꯦꯄꯔꯒ ꯃꯥꯜꯂꯤꯅꯦ ꯐꯖꯩ ꯗꯤꯖꯥꯏꯟ ꯊꯣꯛꯄ ꯋꯥꯜꯄꯦꯄꯔꯅꯤ ꯗꯥꯔꯤꯁꯦ ꯐꯖꯅ ꯑꯩꯅ ꯋꯥꯎ ꯇꯧꯖꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯋꯥꯠ ꯑ ꯅꯥꯏꯁ ꯃꯝ ꯀꯥꯏꯔꯦ ꯇꯟꯈꯠꯂꯛꯑꯦ ꯑꯩ ꯈꯨꯐꯖꯝꯅꯤꯅꯦ ꯇꯩꯅ ꯅꯥꯟꯅ ꯈꯇꯪ ꯌꯦꯡ ꯁꯥꯅꯕ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯗꯥꯔꯤꯁꯦ ꯃꯥꯏꯁꯦ ꯀꯩꯅꯣꯗ ꯕꯤꯖꯣꯌꯥꯗ ꯊꯦꯠꯂꯛꯄ ꯋꯥꯜꯄꯦꯄꯔꯗ ꯃꯥꯜꯂꯤꯅꯦ ꯃꯣꯏꯗ ꯅꯐꯧꯕ ꯋꯥꯜꯄꯦꯄꯔꯗ ꯃꯥꯜꯂꯤ ꯐꯖꯩ 이베마 누사도 이베마 파자라니 이베마 ꯄꯨꯡꯀꯥ ꯀꯥꯔꯦ ꯑꯩ ꯐꯖꯕ ꯗꯥꯎ ꯅꯨꯡꯁꯤꯕꯅꯤꯕ ꯏꯁꯤꯡ ꯃꯀꯞꯇ ꯄꯤꯕꯤꯔꯛꯎꯕ ꯑꯩ ꯁꯤꯗꯣꯔꯦ ꯁꯥꯕꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯒ ꯊꯧꯗꯥꯔꯤꯁꯦ ꯌꯦꯡꯉꯨ ꯄꯥꯈꯣꯟ ꯁꯤꯔꯤꯁꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯃꯛꯁꯤꯟꯗꯣ ꯅꯨꯡꯁꯤꯕꯅꯤꯒ ꯍꯥꯏꯖꯤꯜꯂꯒ ꯄꯥꯈꯣꯟ ꯁꯤꯔꯤꯕ ꯅꯠꯇꯦꯅꯦ ꯑꯩ ꯋꯥꯔꯦ ꯑꯗꯨꯒꯤꯅꯤ ꯋꯥꯔꯦꯕ ꯋꯥꯗꯧ ꯅꯨꯡꯁꯤꯕꯅꯤ ꯀꯥꯏ ꯃꯥꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯕ ꯑꯩꯗꯤ ꯃꯅꯥꯛ ꯆꯪꯗ꯭ꯔꯦ ꯊꯥꯅꯤꯡꯗꯦ ꯆꯠꯂꯣ ꯃꯥꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯕ ꯑꯩ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯑꯩꯁꯤꯅꯤ ꯌꯥꯝ ꯊꯧꯗꯥꯔꯗꯅ ꯑꯩꯅ ꯋꯥꯏꯇꯗꯤ ꯆꯦꯟꯊꯔ ꯇꯤꯡꯀꯨꯞ ꯃꯌꯥꯝꯁꯨ ꯈꯨꯠ ꯁꯣꯛꯆꯅꯤ ꯆꯩ ꯅꯨꯡꯖꯨꯡ ꯂꯩꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯥꯟꯅꯕ ꯁꯨꯃꯥꯏꯅ ꯅꯝꯅ ꯇꯩꯔꯅꯤꯅ ꯉꯥꯜꯂꯦꯒ ꯇꯤꯡꯀꯨꯞꯅ ꯁꯧꯒꯠꯂꯦꯗꯨ ꯇꯩ ꯂꯣꯏꯗꯦ ꯁꯧꯒꯠꯂꯦꯗꯨ ꯎꯔꯕ ꯁꯤꯡꯊꯔꯣ ꯅꯠꯇꯕ ꯃꯅꯤ ꯇꯤꯡꯀꯨꯞꯅꯤ ꯇꯨ ꯌꯦꯡꯗꯨ ꯍꯣꯏꯅꯦ ꯀꯌꯥ ꯊꯨꯔꯤꯅꯣꯅꯦ ꯊꯨꯖꯟꯅꯤꯡꯗ꯭ꯔꯥ ꯍꯟꯕ ꯍꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩꯗꯤ ꯄꯥꯔꯣꯒꯤ ꯆꯥꯛ ꯆꯥꯕꯗꯣ ꯑꯗꯨ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯐꯤ ꯕ꯭ꯂꯥꯎꯁꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯆꯨꯝꯀꯤ ꯏꯁꯇꯣꯟ ꯅꯞꯄꯦꯕꯀꯣ ꯅꯞꯄ ꯍꯥꯏꯗꯤ ꯌꯦꯇꯨꯝꯅ ꯇꯧꯔꯒ ꯑꯣꯏꯅ ꯐꯣꯠꯂꯤꯅꯦꯕ ꯑꯗꯨꯗꯨꯒꯤ ꯕ꯭ꯂꯥꯎꯁ ꯂꯣꯏꯁꯤꯟꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯀோ ꯑꯗꯣ ꯆꯥꯛ ꯊꯣꯡꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯇꯧꯕꯗꯨꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯊꯕꯛꯁꯦ ꯁꯨꯔꯤꯅꯦꯕ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯕ꯭ꯂꯥꯎꯁꯁꯦ ꯇꯨꯔꯒ ꯑꯃꯨꯛ ꯆꯨꯝꯀꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯅꯞꯄꯛꯏꯅꯦꯕꯀꯣ ꯂꯪꯅ ꯇꯧꯔꯒ ꯐꯣꯠꯂꯤꯅꯦꯕ ꯑꯗꯨꯅꯦ ꯑꯗꯨꯒ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯕꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯕꯦ ꯊꯕꯛꯁꯤꯒ ꯀꯣꯟꯅꯅ ꯊꯣꯡ ꯊꯥꯛꯄ ꯍꯣꯠꯅꯕꯅꯤꯅꯅꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤ ꯀꯩꯅꯣꯗꯅꯦ ꯇ꯭ꯌꯨꯁꯟꯗ ꯊꯤꯟꯕ ꯆꯠꯂꯤ ꯃꯥꯒꯤ ꯕꯦꯒ ꯄꯣꯔꯤ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯤ ꯋꯥꯏ ꯃꯥ ꯃꯊꯟ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯛꯆꯥꯡꯉꯦꯕ ꯃꯥ ꯆꯠꯂꯤꯁꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯗꯦꯂꯤ ꯊꯤꯜꯂꯦꯕꯀꯣ ꯇ꯭ꯌꯨꯁꯟꯁꯦ ꯅꯨꯡꯁꯥ ꯍꯧꯖꯤꯛ ꯐꯖꯅ ꯁꯥꯔꯤꯗꯨ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥ ꯁꯥꯔꯤ ꯑꯗꯨꯒꯤ ꯑꯩꯅ ꯄꯦ ꯇꯨꯞꯄ ꯆꯠꯂꯤ ꯅꯪ ꯐꯨꯔꯤꯠꯇꯣ ꯃꯅꯤꯡꯗ ꯐꯥꯗ꯭ꯔꯦꯅꯦ ꯃꯆꯥ ꯑꯁ ꯅꯨꯡꯁꯤ ꯈꯨꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯅꯨꯡꯉꯥꯏꯗꯤ ꯂꯣꯏꯔꯦ ꯁꯥꯕꯁꯤꯗꯅꯦ
nungaye ay hunggi tare humdore Emang upai ra cha tombi pai gai ai gai cha tombi ga satminari tuition mafamda ado tuition thinbirurage tuition thillaga halaga aina atai kai thabak suba do dum jenghalake mayam da ko Satombi tuition da thilura matungda aise hojim kamu ngasagi blouse angobodo loisangre-bako khutki thabak tobudo loisangre aduga hojimu maroon color gi blouse se asijimu magi kaino se layek se thoi ne bako ado jetumna loina folga layek se thoi ne ba ado mayam atei makha taba ngasigi makha taba tei thabak subagi di haparoige asiga asumagi ngasigi video se loisalani ado yam wai bako samaina blouse turaga stone jetumna chumki taw amam tawdana pholak pa sisu yam latina wai bako ado sum mayam asumba thabak se tawningba leiraga su dum mayam yengbiro sida sum aigi video sida dum jengaga su dum kamai na photke kamaina leirong thokna semge habado dum mayam na su yengaga su dum khangma ngamani ko dudena ina su matek ama sum mayam yengnabagi haina share tawjarakpani ado mayam asigi matang sida aigi ngasigi video se loisinjarage ado lei aigi ngasigi blouse ki leirong se phajai natraga phajade hana stu mayamna comments ta adum haibiramu aduga samaina khoigi lei sigi ko mathak ta samaina stone na gam tawraga su samaina nappi ne bako ado mai aigi blouse ki layek se asamaina tawre ado mayam phajai phajade comments haibiramu bye bye tata ngasi gi oinadi